आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau security force na nongmilalon bini haibe mi mari amadi tongan ba lalulup singi mi manga fare kusukulai kya su fagatle raija sta hoki benimit kharani asida nonglep tana subadagi turel singi imai wangkhatlakli amasung sangai cooperation organization gi ngaksel mantri singi mi pham ngasidagi China da hauragani security force na nomai lalon bene haiba mioi mari amadi miyam dagi nam haduna sel khaibda chena bene haiba tongan ba lalhulup singi mioi manga fare police ki pauna hai tongan raja singda nomai lalon bani haiba geng khutpu amagi mioi mari ngarang Imphal area dei phagat ki makhoi dagi magazine yawba 9mm pistol ahum magazine ani yawba Glock 19 nongmai ama 7.65mm ge ZD Torch pistol ama M20 Falcon pistol ama .32 mm ge Keltec pistol ama Beretta pistol ama .32 ge Glock pistol ama phagat ki amaromda Manipur police na UNLF pambe gi mioi ahum Imphal jila gi Bahupara area ding ngarang fare mioi singasi thika gi thabuk pinena ba sarkari karmachari singda kihanba madi nam haduna sel khaibda chena be mioi singni hairi makhoi magazine ani yawba 9mm pistol ani 9mm gi kapa yariba maru nipan .32 gi pistol ama mobile phone amadi sel khara fagat ki UNLF ningol masaki kadan habi mi emasung ngarang Thobal jilagi haye labuk mayele kai digi faki mi edu Thobal jilagi tongan ba sarkari office sing dukan sing amadi lanai mi sinagi namduna sel khaibda chena bani hairi Manipur police na pripak progimi ama singami police station gi manung sanba liwa lambi ahong samam lekai ding ngarang faki mongondigi mobile phone amadi Aadhaar card ama fangle police ki pauna makhata na hai gari huran bani habi mi emasung ngarang Thobal jilagi lilong hangam thabidagi fare mi asidagi registration number yawdaba Honda Activa ama fangle amaromda traffic niyam thugaiduna gari thorma mioi 98 phagatuna lupa 50,000 gi chalan ka hankhre Chandel District Police na sinduna drug awareness program ama ngarang Liwa Sang High School da pangthokre thormadu da wangangbada Chandel Police Station gi OC Sanjoy Chongtham na hai school lairiba mafam gi akoibada hidak managi polam sing yauna mayai kabani sa sing phanghalloidabani mayai kaba sinjak maru phangna muthatna bahona bada mipum khuding maki daitele haibo pham phongdokladuna police bibhag na su drug lana sinabi thabak sing tingnaba akan mathabak paikali haiki Manipur Sangarat ke lawu singu bibhag na sindona santi raksa ki phibam na sohallaba Imphal jila gi lawmi singda sathok ena puthokpa ngamba phawdi amde maru marang sing yauna urea har ngasi jila asigi sabungkhok lairembi community hall da yenthokani thormadu lawu singu bibhag na tongan ba lawmi loop singa khosamna pangthokkadabani AMB Kala Sangit Sangam Vidyalaya Wabgai Lengkat Kebi Taratruk Suba Foundation Degi Thorom Ngarang Kaksing Zilagi Wabgai Yangbi Community Hall da pangthokre Raija sida haukiba nimit kharani asida nonglep tana chubadagi turel sing imai wangkhatlakle Manipur turel imai wangkhalakpadagi Ithai Barrage ka gate manga khara hangdokle Imphal Barrage ka gate mari so hangle Thobal Barrage ka gate number 3 so hangle hairi Water Resources Bibhag ngarang thokiba flood report ki matung ina minu thongda onbada Imphal turel imai asi khudung thaningai gi mathakta chele hairi Nambol turel so thongnambe me amasung Nambol thongda onbada khudung thaningai gi thaki mathakta chele adubu lilong thongda onbadidi warning level gi makhada cheli iril bulk thongda onbada iril turel gi fibem so khudung thaningai oidri Thobal amasung Manipur turel warning level gi makhada leiri Med Department na hairi Manipur yauna awang puke raija amasung leibak asigi tongan phamsingda lagliba nimit kharani asid akan manong suraba yai lagliba pung 13 asida New Delhi da kungino yoruklagani Punjab Haryana amasung Rajasthan da so lagliba nimit nini asida nong suraba yai hairi tabiriba pawasi Akashvani Imphal dagini China da ngasidagi hawgadoriba Shanghai Cooperation Organization ASEO ki ngaksel mantri singi mifamda ngaksel mantri Rajnath Singh na lusingba awangba thaki mihut kangbu amana saruk yagani numit ini gi mifam asida
CSOꯁꯤꯡꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯂꯝꯗꯝ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ matang terrorism amasung ngakselgi lamda tengmang pinanaba khanagani mifam asida Sri Rajna na Bharatna malem asida santi amasung tangdu laitaba lehenduna terrorism laitaba malem amu ahinbada saruk yaminanaba wafamsing phongdoklaba yai khongchet asiga mari lainana ngaksel mantrina China amasung Russia yauna tongan balebak singa Bharat ka mari hena sesil hananaba wafam kayasu khanaraba yai Grihamantri Amit Shah na hairi Englishing amaga samapan humudra mangada matamdugi Congress sarkarna emergency thamkiba du leibak asi ngak senanaba nate matamdugi Pradhan Mantri Indira Gandhi kannanabani New Delhi dangang pangthokpa tharam amada wa ngangbada Sri Amit Shah na hai leibak asida ganatantra kannanab honabada mioi lakh kayana kathoktuna thabak tawki ningtamna hingba pamba leibak asigi mioi kaya jailda thamki Masigi matangda Pradhan Mantri Narendra Modi na iba lairik ama ngasi phongani lairik asi emergency ki matam amadi masigi matungda leibak asida orekliba phibam amasung miyamna thengnakiba kaya aduda yumpham oibani Iran amasung Israel na ceasefire lakthokiba asibu Bharat na taramna okli tharong asi paikhalangnaba maruiba thodang laukiba America amasung Qatar bisu Bharat na thangatpa phongdokli Mapal Tharom Mantralay na hai Bharat na leibak ani asida santi amasung tangdu laitaba thamnaba thaurang singda saruk yanabagidamak matam pumbada sem saduna lei Bharat na sakhotpa amasung nungai yaifaba malem amagidamak matam chupada leptuna lei ngasi phongba pause singi maroi pausingidam haujik Ngangbam Amukhomba leire Amukhomba Thagachari Gorani Sanga Express Manipuri edition da Imphal Nambul warning label gi mathokta cheli Manipur yauna awang no poklam damda nong chukhi dawri heba paw ahan ba headline tawduna phongli pokna phamda mi thada thokhiba ising ichawgi assessment to loikhra lupa koti manga makhai rungi wahi mana masing mangan khra heba paw ahan ba headline piduna phongli miu tarani thoi nongna positive oire government dance college da covid test tawrgani heba paw amasu pawsi sida ani so ba headline tawduna phongli Huelan Pauda Home Ministry na Mitay CSO Singa June Kuntareta Mifam Pangthona Bakhangalakle Amukogi Oinadi Saruk Yaru Gadra Yaroidra Khangdri Haiba Pau Ama Ahan Headline Tawduna Phongli Naharugi Thodangda Israel Amadi Iran gi Marakta ceasefire Satnare Haina Donald Trump na Lauthokibaga Israel na Iran da air strike Sathakre Haiba Pau Ani so headline Tawri Sanga Express English edition da ST list tagi any cookie tribe lokthokna ba wafam marjo body singna chagat khra ha paw ahan ba headline tawri Sanalibak ta Home Minister Amit Shah gi wafam thodang leitaba mina ngangba wani lokeshor BJP lengaki miusing kauduna warisin purokna poram yapi ha paw ahan ba headline tawri People's Chronicle da US na thokhiba travel advisory maram chati haina Northeast Group sing the Phongdo ki wapam ahan ba headline tawri Ganphiu Mail da Makoi dagi longchai tabalambi landslide thokpadagi chathok chachin yadre hai paw ahan ba headline tawri Tamenglong Times da Bosemaloba class 10 gi compartmental parikha tha asigi kunthra dagi hauragani hai ba paw ani so ba headline tawri Gorani Thagachari Amukhomba Haujik aroibada maru oiba paw amuk hana Security Force na nongmil lalon bin haiba mioi mari amadi tongan lalurup singi mioi manga khusu khulai kaya su phagatle Rises ta hokiba nimit kharini asida nonglep tana subadagi turial singi mai wangkhat lakli amasung Shanghai Cooperation Organization gi ngaksel mantri singi mifam ngasidagi China da hauragani pauloi jari